Ngasidi lunch university class loi matungda nungthildi class leitrabanina yumda halae ado chaning laimana aigi lunch isam chamba ama sembire dumpling ne soup ne adudagi sina yerum sumaina soup ka yerunga tawga chabisu yamna dum hawe chamna dum hawe aduga yosin masu yam live ko Taiwan da dumpling ge makal ke gi laye ko gi mitsu to ana leba nga gi su lai ko adage soup tawga chaba adagi soup yaudana chaba smai tong ma lai ko khajing na semba dumpling ga su lai ko khajing hap manungda de sanga hap ko sina dumpling akangba hari kang sab ko steam torga ngalaga khoi soup yaudana mai hi yaudana sab ni si dumpling ki adudagi amok khoi ki morok saba adagi curry thomagi style da adagi Korean flavor da smai to nam tong am lai aduna mana pamba khalaga saba yaba dumpling mayam am lai hai tara Taiwan da adu bo ai gi wana ji khwari khoda jab ji chang hai tara